Brown sugar KG aniga konana fakiba kuki macha ama special just NDNPS court na mara leire haina lauthokre chairak tha asike tang kun humdoida court asina lauthok lagani hairi Kurumjari Am-Istv gi paw miteng tabir basimbu taram nokchari paw sandona pizari Brown sugar KG aniga konana fakiba kuki macha ama special just NDNPS court na mara leire haina lauthokre chairak tha asake tang kun humdoida court asina lauthok lagani Special Just NDNPS court na mara leire haina lauthokraba misak adudi Kangpokpi district ke Ikaw police station na konba Ikaw manakta leiba Langkhong village tage Luangkhom haukip chahi nifurom sure apokpagi mingna janglet haukip kawi hairi Longkhom haukip haukiba chahi lisingani kunithoi gi October gi tang tara mangada Narcotic and Border Affairs ki personnel singna Imphal East district ki manung chanba Dolai thabi da maya gi Pukhau Terapur gi jagada frisking chatharingai Suzuki SS registration number MN06 SC 6133 da lakpada khamlaga check tawbada packet mari da haplaga purakpa apunba arumba kilogram aniga gram kun mari yauram khibadagi phakibani hairi NAB police station na fakiba sample chemical analyze tawbada diacetyl morphine brown sugar oiram khibani hairi NAB police station na commercial quantity da valid oiba license yaudana purambagi FIR case lokhalaga special judge NDNPS court wayal chathar khibani hairi chathakiba wayal aduda accused ki defense na NDPS Act ki section 35 amasung 54 gi mathakta lokhalakliba case adu ki mayokta maram chaba evidence amata court pukhatpa ngamdabana accused Longkhom haukip na commercial quantity da brown sugar puraga chatlam khiba asi NDNPS Act ki section 21 clause C ki matung ina mara lai haiba takpani maram aduna special just NDNPS Monalisa Maibam ge court na NDNPS Act ki section 21 clause C ki matung ina kuki furuk ke haukip macha Longkhom haukip mara laire haina lauthokre court aduna NAB police station ki Osina Longkhom haukip take fakiba brown sugar logi matung ena dispose tau kinabasu khanghan ki Longkhom haukip ta kari chairak pigani haiba tha asige lakliba kun humdoida lauthokna bage matam court asina lepkhre Khangabok amadi tenthaga faunariba arong tural marilgi aroi badage ikopat amadi kharung pat ka tainariba ringbangi lambi asi ising manungda laikhibadage pathorakpada isingna lawfam singda khusemgi ising ichok thoktuna awaba mayoknare haina lawmi praja singna awaba phongdorakli ising mutkrap ising thungalakpa asina maram oiraga Khangabok part 3 gi bihu laikol Khong makhong lokol sangai makhong lokol khongnang macha makha lokol na chingba lo pari lising amagi mathakta yauna ising thumjin khibadage lawmi singda awaba oire hiramasiga mari leinana lawmi amana phongdoklakpada haukiba sahi da su ising ichau asina maram oiraga phawlok khidabana lenga ki mari leinaba authority na mityeng changbiduna lawmi singi awaba koknaba hairiba kharungpat amade ikopat ka tainaba ringbana si sembiduna lawmi singi yaifana ba hotna biyu haina phongdorakli Tentha phawba chaliba kharungpat ka tainaba asida isingji hajilakna hakum joi khoi phawlok chakhidre kumsi joi singja hajilakna sing chawna law subo yajadre aduna government gi authority singna miyeng changbiduna akhoi parjagi awabase amuktang kohan biyu haina akhoi hajari Huzigatin babrega matang lawminasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Chahini fuhena babina haiba maming asina anala yengi lamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada
Babina Mangzil Thaduna Laki. Hojik amuk makhatana chengsilaktuna mayamgi mafamda kudol tamjari Babina Institute of Nursing Manipur Nursing Council nasu recognize tawraba. Matam Gachunarba Classroom Advanced Lab Sing Lejari. Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiyo. Expert faculty Nupa amasung nupi gi tokhaiba hostel sel yamna changdana. Babina Hospital amadi khongbu oireba institute sing da thabak tawbagi khudong chaba su pizari. Hojik admission hojare suklatagi sit nipu khaktani ahan balakpada kudung saba pijagani. Babina Institute of Nursing Nurturing Care Inspiring Growth. Sajiwa Zel Road Khabai Soi Imphal East. Soccer company gi crown maker wheel. Chahi yankhai suraba soccer company gi crown maker wheel. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker wheel saman. Mayamsu mahaw yengbiu crown maker wheel. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberg Industries Thamabun Masnam Lekai opposite DM College ta leibana July 13 dagi kunmanga fawa yamna chawraba offer mam pizari madudi school bag ani leibada bag ani hapchagani amadi bag ama leibada 20% off pizari miyamna su yana khangaraba Canberg school college seminar workshop sports gear bag traveling bag rank on chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingma ki apamba design da customize tawduna order tawba yagani. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Break imatong makhatarapa pauda. Wahengbam Laikai da Labor Princess Dweller dagi lupa lising nifu romgi oigadaba sanasan amaga chaning manga huran kibani haiba nupi ama Imphal Police Station na fabangam krek court na numit tara mangage jail da thambagi ayaba pikre. Wahengbam Laikai dagi Kevin Wahengbam kauba misak amana OC Imphal Police Station da wakat lakpagi matung ena tha asigi tang tara tarukta Wahengbam Laikai auto parking manakta laiba Princess Dweller numit yungba matung pung ahum rom tabada masak khangdaba nupi ama laklaga sanagi khodob amasung lik laigani haina puthoklaga utpinaba hairake sanagi khodob sing yenglaba matang khodob ama khanlaga khodob adugi mamal hotpiraga khanghanbina bahairakibani khodob adugi mamal holingai cherakta nupi aduna mahaki oi thangba khutta khodob ama lotlaga purakiba handbag aduda hapkibani haiduna lairamki Ahanbagi khudob adugi mamal khanghanbada GPay number PU sel tharaknaba mahaki mamanabi amada haikige hairake maduda GPay gi QR code photo kaplaga dukandagi tumina thokibani jingnabadagi khudob hapagi tray check tawbada khudob ama watlamki haina hairaki Imphal Police Station na case ama lokhalaga spot verification amasung Princess Dweller gi anakpada laiba CCTV camera gi footage sing lauraba matung Imphal Police Station amadi Wangoi Police Station ge apunbana Paubitek Mayai Laikai da laiba MD Nezamuddin gi yumda thiba humbagi thabak chataki maduda Paubitek Mayai Laikai dagi Sakina Allies apikcha chahi kunipan rom surabi apopa MD Nezamuddin chingnabadagi detain tawraga Imphal Police Station da purake verification chathabada hariba khudob adu mahakna lobani haiba masana yazaki police na chathakiba investigation gi reporta Chief Judicial Magistrate Imphal West ki court ta Pikhat Libaga Loinana numit tara mangani judicial custody pibana court ta haizarake CJM Imphal West ki court na investigation ki report geng matung amadi miyoi asi habitual offender amasu oiduna prejudicial activities cha chenabani haiba khangba ngamle haukiba chahi resingani kunithoi da NDNPS ki makhada mahaki mapuroibaga konana fakiba laikre Masida natana case singa manaba offense singdasu chenai haiba laibana judicial custody da thamlaga makhatana wahang pahong chathabagi tangai fadaba lai maram aduna tha asigi tang kuntra mathoi fawba judicial custody da thamnabagi ayaba CJM Imphal West Court na pikre hairi
अरोइबदा मरोइबा पाव अमुका न पिजरी ब्राउन सुगर केजी अनिगा कोनना फाकिबा कुकी मचा अमा स्पेशल जज एंड द एनपीएस कोर्ट ना मरा लैरे हाइना लौथोखरे चैराक था सगी तांग कुनहुमदोइदा कोर्ट असिना लौथोकलगनी हाइदे हुजिक फाबगे ओइना आईएसटीवी ना पिजबा पाव मतंग असिदा लसिनजरे मिटिंग ताबिरबा पुमनमकपु अमुका न खुरुमजरी